Imphal Torel Torbada Niamgi Wang the Sazin by Yung Kaising, Takokre, Mayum Tugai Kravasinga, Makoi Lake from Pio Haidana, Tamoy Soma, and they never sit for me in Selati. Minister की direction matong inalam ekar lising masan pan kontrata reta ki punan lupa crore sa makunipan ng lagyak ay nipan ki sen pam oja na papobi pami sing ngap na yatat na mahang hay. Health Minister El Zenta Kumar ka ko pintisto ki kay Helman Bida kay Helman Bida Primary Health Sub Center ki building sanggado na yamda kusin na. Education Minister T.S. Radishyam na Social Welfare Minister Dem Sakipian galoy na kangko bitista ki tongan-tongan mo pamsingda school ahum sanggakay. Amasong ako'y begifipa mamani wau sagisa nabi yokat na tamna ba MLA ki Leisiona tangkol perut marumarang hunki kumay lura fanit haudokre. Mayam mukhrum zari adom ni yengbi pasi Impact News ni ay ke thoksom na hoji pungja si phau gi maru phau sing myam da pizari Manipur floodplain zoning act ki makha da lenga asina ising isauk thok tana papai khalak pa thorang ki makha tarak po oina nga si Imphal East ki manung sana laiba Imphal Torel Torba da niyam gi wang da sajil ba yung kai sing tak thokre Imphal East Deputy Commissioner Ming makha da nga si ekti SDO Porpa Thaunauzam Selina na lusing do na koingai kai tel de ki horaga Baskong Fau with the labor in Faltorel Torban, the Sazile Yung Kaising Sidoki, SDO Foropa, Tonozum Selinana, Fondoropada, Niamgiwam, the Sazila Yung Kaising Tatoki Tabakasi, House of Haupada, Palm the Boto of the Toktan Yana Santi in a Satari, Circle of Home Kaidokana, Tatoki Tabakasi Paikali, Circle Singer the Porompat Circle, Baskong Circle and the Hangang Circle, Haina Kaidokana, Tatoki Tabakasi, Atu Matamda, Loisen of Padam Tamli Haiki, Torel Mapanda Sazile Yung Kais. Sing building sing imanungda community hall laisang amadi school gumbadi yaukidi Imphal River Ban gi banung da laiba encroacher sing bu loina lauthokpagi action ama oina DC na order thoga asi akoi eviction se tawjabani akoi gi subdivision gi oina mafam si akoi dengi bazar dagi hauraga basi khong boba hapta minu thong sanjen thong yauraga circle ahum porompat circle basi khong circle adu hangang circle gi oina tawre adu akoi gi area se kra chawmani na koina team se ahum thokna khaidoga Hangang di cycle ne, basi khong gi cycle ne, porompat ka koi eviction taw basida. Chaurak na issue se kusi makti am kana laite, masa na lokok pana namme. The community hall, school, temple, siku masa na pagka mingi site ki exception lai. Eviction drive se kusi akoi na tawri se anam baloi se le, daga akoi gi target se foreign nungthin mawbadadi, akoi gi encroacher deawri bali se loina paktak na complete loina lokok pagi akoi gi se target loina lai. Nakalaboromda Sajen Tongi Hek Awang Tamata Laiba Turel Torbanda Sazel Lamba Yung Karasunga Si Taktok Padu the Yauki, Lena Niamgi Wang the Sazel Lambaki, Mari Leda Basing Taktok Kraba, Mapamatuda, Paulo Nova, Impact News, the Sansilubada, Mapamatu the Leda Bamio Singna, Makogi Lay Pampio Height and Tamoy Sokna Captuna Mari Leda Basing Puning Sing Silaki, Makoy na Pongor Pimatungina, Makoy Hana Atopa Caslen Amada, Sahi Contra Hena Laiduna Lag, Kimani Adupu, Mamanga, Minister Oramio Yamana. Toril mapada lairo haida na makoy gi mayum sabi to na sa himang araw masi leraki bani haina pongdoraki ay galay piwa si sasi ba galay piwa ay galay piwa angang kiro ji son ri ban ai se Simbi ra simbi ra ma na to bai di phai ba mu nga si ta the u chek to kai kai ra pu mu du lo ai ni lai phang na ma na si bai tham jan ni ai lai phang ti hai dai
ai jaga je ai nu pa la yin da man ne la jari mana san law na pokhala sai da mana sikana na ka sa thi no tin na sa ga nang le ram ne ko man ga le ram ne ko man si paring le jar male sai ni pu na adena sa ro ke sin ne so ga le ro biso ji lambi le tre biso ji lambi chong phaw la ge no shom na sa bi la ge mana sa ba yu nga ta ni angang jin ne si sa ba ngam ban na tem ta ma sa bi so ga no ma ga sa ga le ba nga ta ni ko ji lukha bi ahum le imung ji de le ri ji asam na pata le no bra kai no moi class le oi ra ga su ne moi dak sida ko mo pai jai ba ahan jing le ri ba adigi angang jing ji ge le pham ji ti sung le tre ba moi ji ki le nga sina bi si sarkar gi kai khum ne ba akoi sar bi re na na le ba angang jing ji nu si bi ra ga moi gi le pham ja pham ji sin bi yo ba ji ma pu le ba ngarang na han si gi ta ngari phiro yo dri adi angang jing gi tien gi paikha thari ho ji tu gi paikha tha ba yauri adi si ahan ne kara di yum sara le ngam dui no bu ji से मिनिस्टर की डायरेक्शन मतुंगिना मणिपुर की डीजीपी मसुंग एडीसीपी की सुपरविजन मखादा नामना सतरक पोपी पामी याथप की थबकता हौजिक फावद पुन एकर लिसिंग मसारि पान कुंठा तरत की पुन लुपा करोड़ साम कुनिपान का लाख याखै तरह के सेनफम होगा तब पोपी पामी सिंह याथप तर मांगन करे हाइरी एना मस्के मरी लेने नंगसी ऑल लंबुलैंड लेबा नारकोटिक एंड अफेयर्स ऑफ बॉर्डर नाफ की एसपी की ऑफिस ता पाउमी सिंह उनबा बदा नाफ की एसपी डब्ल्यू बासुन फोंदोरपदा नापना लुसिंगदर एनसीवी 7MR इम्फाल ईस्ट पुलिस साइकिल पुलिस फॉरेस्ट अमसों हॉर्टिकल्चर डिपार्टमेंट के ऑफिशियल सिंह यावना ngasi कांगपोपी डिस्ट्रिक्ट की साइकिल सब डिवीजन की मनुंग सना लेबा हंगोई पाता जॉइंट ऑपरेशन चथबदा मफम अदुकी एकर मरफु हुमदोइदा थारनबा लुपा करोड़ मंगा का लाख मरफु माथोई की सेनफम ओइगदबा पोपी पांबी सिंह याथतख्रे ngasi फावबदा नापना संगसिलगलिबा पोपी याथतपी ऑपरेशन असी पुनः कुंठा तरुक लक सुरे हौखिबा सही ददी सुमतंगी एकर सामरी के निफुत तरुक तगी पोपी पामी याथतर महन की मरमदना बीजेपी लिड गवर्नमेंट असिना निसा के बायक लैदुना संगसेललिबा खोंथांग असि माय पाक फंगमगनि हाबि थाजबसु फोंदोरखी हुजिक अखोइना तौरिबा ऑपरेशन से सीगा थारगा 36 जॉइंट ऑपरेशंस डिपार्टमेंट मैम यावरे एनएबी यावरे एनसीबी यावरे डिस्ट्रिक्ट पुलिस डिस्ट्रिक्ट एडमिनिस्ट्रेटिव स्टाफ मैम यावरे हुजिक 36 जॉइंट ऑपरेशंस तौरे अदर हुजिक फोक टोटल अखोइना एकर्स मांगन लेइजे थोगा ओंथोरकनी हायरगदी अराउंड 130 करोड़ एग्जैक्ट हायगना 128 करोड़ 59 लाख ओपीएम अखोइना मांगनगरे मेन ओइना यालेजे अखोइना पोपी पोट से दैने मोइना तौदुइसे पोट कमाइ स्ट्रू ओइना अखोइ पोट पानबा संगमसे यानथलक सि केन ग तारि मांगे सिदगी मोइना खेलगा महिदो थोलगा महिदु कलेक्ट तौरगा ओपीएम मजे ओलक्तोइनी अदुना यानथत करगदी नुमितुर मोइनु कंगनी मोइ लाइफ तो यावदरे पुनसिदो यावदरमने पोट तो हे यानथत पसे मांगे न लोग यारे 95% 99% दी होजे पोट से मांगहलबने होइना यान बजे हेल्थ मिनिस्टर एल सेंटर कुमार कांगपोपी डिस्ट्रिक्ट की कैथेलमान प्राइमरी हेल्थ सब सेंटर की बिल्डिंग संगादन मियामदा खुसिनखरे प्राइमरी हेल्थ सब सेंटर PASC प्राइमरी हेल्थ सेंटर की थाकता ओनखना बलगा खनरी हाइन मिनिस्टर संगाब की थरम फोंदोखी मिसिंग हेंगलपगा लोइनेना हेल्थ सेंटर असि अपग्रेड तौब मथौ ताई हेल्थ डिपार्टमेंट सेल थुंगे अवाट पलैजरबसु हेल्थ सेंटर सिंह अपग्रेड तौना बलगा कन खनरी लोइनेना लाकदब सही सिंह कांगपोपी डिस्ट्रिक्ट की डिस्ट्रिक्ट हॉस्पिटल सु सानना बलगा खनरी हाइन सु मिनिस्टर मखा ताकी population explosion di mesin yang kale mesin mamangai gi keken man binatre mamangai gi kabuki district natre mamangai de le makil mi mesin di housing di mesin yang kale di mesin yang ba bani na kaino ana bagi chang ana bagi patient mesin yang kale adu ibtar ge di mamangai de le di makil district se ya Education Minister T.S. Radhishyamna Social Welfare Minister Nyamsa Kikben Galoina Sarvasaksya Abhigyan की मखादा नौना साबा कांगपोपी डिस्ट्रिक्ट की पार्सियान विलेज दा सरस्वती हिंदी अपर प्राइमरी स्कूल तुइजांग विलेज दा तुइजांग पार्ट 2 अपर प्राइमरी स्कूल अबदी साइकोजांग विलेज दा साइकोजांग प्राइमरी स्कूल सिंह संगातोना मियाम दा खुसिनखरे स्कूल सिंह असिगी अरिबा बिल्डिंग की फिबम सु मिनिस्टर ने यंगसिनखी स्कूल संगाप लापकी लंबीदा एजुकेशन मिनिस्टर ना कैथल मामी गवर्नमेंट हाई स्कूल की फिबम सु यंगसिनखी स्कूल सिंह असिबु फगनहनबा होनबदा लेगागना तौफम थोप खुदिमक तौगनी हाइना संगाब लोरब तुंग कैथल मामी प्राइमरी हेल्थ सब सेंटर पांथोखिबा मिफमदा मिनिस्टर राधेश्यामना फोंदोखी स्कूल की अथॉरिटी सिंगनसु एजुकेशन मिनिस्टर मेमोरेंडम पिसिनखी प्राइमरी स्कूल सिंग असि अपग्रेड तौब मथौ तारे मरमदना लाइगाक अचुब मतमदा खनगी हाइना मिनिस्टरना मखा ताकी अखोई मियोइबा अखोई लाइफ सेमबरी अखोई यंग माइंड्स सिटिंग हियर ना नुपी मचा नुपा मचा आंगांग सिंगी पुंसी सेमबरी ने सेमदो जगानी अदुगा मसीगुम्बा स्कूल बिल्डिंग अदुगा आंगांग सिंग माई तमम संग सिंजे ना फजा फजा तमगा we have to think
these school buildings, the school belongs to us, not to the department, not to the ministry, but to us. Aigi school ne, aigi yum ne thambira kanda. I have seen some buildings. Ya phajana mayam nan thambira me. BJP na lusing balanga kasi na singi district singda haksel lamani mahima singi lamda sakon na makana honari haina songa bagi thoramati da social welfare minister ne sakip ke na phongdoki lengak na honari basing asina singtam ani ki barakta emotional integrity porakpada soba mating pangani haksel lamani mahima singi lamda lairiba district asigi mioi khodi makna thawai yauna thabak tawbi haina so nem sakip ke na apil tawke objective with such objective the government has started a mission, go to the hill, to bring equal and inclusive development in the state. I am sure this will bring emotional and integration and will rebuild the trust among different communities in the state. With such objective, All Manipur recognized private schools welfare association hoki batha sigi tareta Kanchipur Labor Standard Robert Higher Secondary School the Tokiba Pangtok Lipa Class 12 examination sida exam thariba mahiro emana nataba pamai sajinaba yadaba kidamakta invigilator tariba ozani da khutthaki ki thongbu zero lamada akan mamong da yani da phongdorkli amadi council na thodok asibu manungda yasinaba tawdana criminal gi wakal chenba mahiro singda yade haiba ma khangan naba thabak lokat piu haina zero lasina makhatari At Society of India के अहानबा असिकोन North East Zone 2018 ngasi rims na pangthokre conference adu at Society of India Manipur State France Sindra rims ki mini auditorium da pangthokibani conference adu hogdop ki tharamda rims ki director Zenems ki director ASI India ke president amasung Manipur ki president yauna medical professor Dr Singh MBBS tamliba mahiro Singh amasung mapalam da ki mihut Singh na saruk yakhi conference adu ko mari leina state asida ke amasung mapal ki Dr Singh na SIB gam sagon aduna leira ba miyo Singh da Thokpa haksagi kudong tibasing laying pathab na singba topic kaya da paper pathoki. In national scenario, Manipur, Nagaland has done initially had a lot of problems like Maharashtra had, but it has done so much work. Today, the epidemic is being reversed. It pinch me when hepatitis C control program, which is not national program yet, but when they decided to start with Punjab and Haryana to provide them free anti-HCV treatment. But Manipur and Nagaland is not part of that. But these are neglected. So we have to assert the right, let this message go to the Prime Minister's office, let ministry decide that they cannot be neglecting Manipur and Nagaland in HCV treatment. Malemda ani suna laite haidariba khwainban ima kaithel luna na masak thona thamnabagi pandamda sangselakpa khongthangi makhatar satharaduna ngasi mahut minister ts sang kumar na khwainban ima kaithel ahum subada lei thakre Manipur gi asengma masak taleba kaithel asipu luna na thamnaba madi thariba lei sing asi sing saidana mapung mari phana bhona bada kaithel pami ma singna thodang lopiu haina minister na fil tawkhe Manipur ki mafam kaya da maruina kaithel bu laitengduna luna na thamnaba hona bada soba thodang lawduna lagliba blooming Manipur na sindra lai thabi thoramada pangthokibani thoramadu ka mari leina wanga bada minister na phongdokibada blooming Manipur na ima kaithel akoi bada lai thaduna kaithel asibu luna na thamnaba sangselaliba khongthang asu yamna thakaningai ni kaithel luna na laihan ba haibasi kaithel phami ima singda natana kaithel asida lagliba mipum khuding makki thodang ni worker listing amana wana sit chengduna hondara basu mioi amana mosin bada worker sing na hondari basing aremba ta tagani marabadana phajaba Manipur ama ohenba ngamnana ba isa isa na discipline khangna kaithela si buluna na thamna bohana si haina apil tawki kaithel sida ngasi akoina Manipur gi mai woriba ipung kudumaki jagane hondaiba mayamsna ima sing lubanan ba mai da chaton tinba nata iu jaga kaithel da kalak pasmaina saya hajab dapat isu ini kalau tinggi mamang kalau saya biba, aduh kalau punci itu satu kata malin hati begitu malin, aduh apa lainnya kan bukan apa biu mesti kan gitu biu kan ada maga, apa isu ini saya biba itu pernah saya tahu, tamu isen ba, apa tahu ing tak ba, apa kita taksi kasih, aduh ingna, ngaji pasal ba Manipur mu yang jadi pandang ba, pakai perak ba, rumah yang program jadi bisa tapi perak ba, jadi kita mau lagi saya tinggi hanya itu na, pakai tadi.
Awang Nopok Lamdamgi Tongan State Manga Dalaiba Krisi Vigyan Kendra KVK Nipunito Sahi as the Pangto Katabatabak Toram Sigi Maram the Kanana Toram Mangase, Olo Dalaiba KVK Bisnupuri Conference Hall the Pahotokre. Nasi Hodopi Toramada the Pandit Din Dayal Upadhyay Institute of Agriculture Sciences Ki CRN T Sauba Assam Agriculture University Directorate of Extension Education Gi Dr. IC Bhattacharya Central Agriculture University Imphal Gi Din Dr. RK Saha Amadi Tongan KBK ki maru iba miyo kaya na saru yaki tharamadu ko mari lainana te saupana phongdokhibada laibak asigi Prime Minister Narendra Modi na agricultural sector asibu akadna ba miyeng thamdana sahi abagi sathok puthoklipa mafam sing asibu sahi amada ani natraga ahum lak puthokpa ngamna ba padam tamnipa sei asuma khongthang amani haiki loinana India gi oina yengmada Krishi Vigyan Kendra KVK asi yamna maru iba ama oirakpana KVK na lauriba thodang asina laibak asibu sokat pa laibak ama ohen gadori bani haina mahagna makataki. Our beloved Prime Minister, first priority is agriculture. Agriculture na khwaidagi India gi economy da maru oibani low basing si income ma se double income ohen na ba pandam maru thamle hai ba double income si hangalakanda India si agriculturally developed country with the Doribani. Positive Bharat KBK se sukimatic important lere. Maduki Damakta workshops at 2 days workshop 42 KBKs of Atari 70. The one Mayam Tajabigani, Ladiba planning Gikari Ladiba Punamakta, first priority say agriculture wherever. Manipur State Legal Services Authority ne sponsor tawduna numini ni sum sathakataba legal awareness program among asita Imphal East ki Brahmapur Nahapam Laikai gi Dharmalaya Community Hall da hotokre Laikai asigi Dharmalaya Social Welfare Center sinduna thoramadu pangtokpani thoramadu da District Legal Services Authority Imphal East ki Chairman Golmai Gaiful Sinlu na phongtokhibada lamdam asigi miyamda maruoina Human Rights Pokso Act amadi nupi angangi mathakta sathaba crime gi matangda logi matungina kari thaba paikat pa yabi haiba khanghanba amade phangham thopa right phanghanba ngamnaba thoramasi lepa leitana pangthorapani haina phongtokhi Ain gi mateng longningba mayam do laaga sisi aigi awaba si leire khoi aigi phangpham thokpa subida se karam phanggadage haina haibegi khudong chaba hekta thokpaga dugumbagi subida phangba yanaba haina ekhoina legal aid clinic haina kaino laikai club ki mafam ayambada hange leitraga da adugido hangnaba mayamgi dagi volunteer thoraga volunteer singdogi nomagi phambagi honorarium khra su pijagani legal services authority dagi Southeast Asia Cultural Organization SICO na thokpa sero lamada yaripok top singthada lai harau da tangkul sabam di nurabi sabani ki wahau daki asi ana thokhiba thodokpu awang thak ting nungai te bapung dorkli amadi param sumna lai harau na balamda masigi nak ki authority oina lairiba pandit loisang amadi sanamai temple board anina hona biyo hainana maduda lup asina angam pangal thauna puthoktana bating pangani haina serol asina makatari Handak dauna sekhiba Kaksing district laizaroi Thawal district lengna laizagi haina ngasi irong se sabada landam adogi miyana wakan infam phamkiba kaloina khanane ne bagi thorama pangthokre miyangi oiba wakan infam adu irong se saba development forums ICDF amasong irong se saba gram panchayat ani na khusam naraga pangthokkhibani wakan infam adu ga mari leina ICDF ki advisor MD Abdul Nasir na haikibada Thawal amasong Kaksing district ani gi jurisdiction khaidokpada maibam usiwa zilla parishad constituency Kaksing district yamna labna pubi basi miyamgi apamege wangmadani akan mamong na kandem tawi masi lenga kasina miyeng sangbituna constituency asibu Thawal district lengna thambiyo haina phongdoraki maibam usia zilla parishad constituency deki Thawal district headquarter phawba asi subna tangi kilometer nipan khaktani masida phawba miyamna awaba mayong naribani aduga Kaksing district headquarter phawba oirakana kilometer kuntra waikong da oirakana kilometer kuntra manga lapa maramna miyamna hena awaba mayong nagadoribani haiki hiramasi ki matangda lenga ki miyamna Lengakna miyamgi apamba asigi mayokta nampuda Kaksing district ta thamna bohondarak labadi akan makhungsang kya sangsin gani haina makataki
Prime Minister Narendra Modi na handak Manipur da lakadori basigi magoine na lokat section thorang sorga moina nga se Imphal East District ki mafam kaya da Imphal West ki SP temting nga sangma na lusingba commando team na ti humuk tabak sa thakre ngasi numi yung mamatong pung tarani toy minit tarasat pataki tarani toy makai phauba thangkal pasari ngari gali ta sathaki pati humuk tabak ta miyo sabarom verification sathaki adubu miyo amata su pha puntoki de hari tungda Kaliwari area da su ti humuk tabak sathaki ori pokai dem lai kai amani kwa khatia bazar da yum da su sangduna police team aduna ti humuk tabak sathaki bagaloina na miyo singi verification tauki Singjamai Bazar da registration number yaw da motorcycle kun mari phagat ki bakalo na Singjamai police station da sinakre hairi Mars tara mangada Union Home Minister Rajnath Singh na more da lakatori basi ki mangoine na lokat pasakin thorang sarga moina ngasi more gi Home Guard bank amadi moloi bank da yum sangdona thi hum ki thabak sa thakre Combing operation adu ngase yupung mari da ke yupung taruk phau patenopol SP Dr. S. Bomsa ki miyeng makhada DSP More Commando Thomas Thoksong galorina More Police Station ki OC Inspector I Saw Singh amadi OC Commando Peter Kumar na lusing do na More Police Station amadi More Commando ki apun bati mama na sathaki bani operation adu na miyoi humpudra mga verification sathaki apa apun di yaukite hairi Department of Labor Government of Manipur na sponsor tawduna thabak phangdriba naha oiriba nupi singda masana masaba thabak pijanaba ki pandam dang asi thanga assembly constituency ki MLA oiriba T Robindro na kairen phabi da tha mari ki tailoring course ama hangtokre thanga assembly constituency te leriba nupi singi dabak ta hangtokriba tailoring course aduna ahan bataka ki oina pisabi punna mioi yakhaida phi tuna ba machine sing kusinaki ngasi ki tharomatu da sarok yakiba thanga kendra ki MLA oiriba T Robindro na ngasi aikoi ki lamdam asida thabak phangdriba mioi singbu patau karamna sel talhan siki habi wakalonda labor department ki mi makhada asigma course asi pangthokpani haina phongdokpa kaloina laingana paikale thabak kaya da mapung phana apam na phongdoktuna sokat piu haina mahana miyam da appeal tawkhe ngasi ki tharomata da Manipur Building and Construction Workers Welfare Board ki chairperson S Presojit Kha Tinungai ki pradhan N Ramanda planning department ki hanagi director ki Mangisu Sarugyaki Yaripok top singthada lai harop ki lairoi nimita thokhe thodok amada laikhidraba moirangthe mega ki JSC na thangkiba demand phangdabade ki JSC asina hana haikibagumna taipo club amadi maira paibi top singtha mathak laikai ga puna kasidagi matang kaktan Yaripok pomada general strike tawduna labi thibi khongjang sangsen ba hokre strike asina maram moiraga kamaike edongi bahu sagi punsida sauna kai pikre labida mi sana khite dukan amadi kaithel thong hangna khite amadi talib dimana si phangriba phawba si baksang lokhiroi makha kya gi hena kanba khongjang sangsen gani haina CSC gi maike gi phongthorkli khongjang asigi manung sana ngasi ayo angan badagi haudana wakan infam su Yaripok thongkong da sathaki lamai gi lai hara ko matamda marang khangdana mayam tangana hatok pigre aduga mihat pado akoina habi haidana police report to matamda police na mihat pado habi da badagi akoi asibi lawjore haidana lawdana ngasiba masa asiba du polo jadri kayo lekai khungi majin mayam akoi puna dana ase tabjagani Nagamapal gi testoni mihata senaba as Dilipu Bisnupur ki batam supagi oina tanthong na balamlo lamangdong kaithel nupilu LKNL na warep laukre ngasi Bisnupur kaithel da pangthok ka miham amada warep asin laukibani pawmi singa unaba amada LKNL gi chairperson L Nganbi na hai Bisnupur gi miham na mihar asibu thamoi sokna nungai ba phawi mihar asil senari ba Dilip langa kasin matik sawa serak pi dana punsi chupa phadok tahan kadabari loina na mihar asida senari ba nupi manbi ani asina lamdam asigi samjaraba nupi manbi singwi laikha tahalle loinana Bisnupur district ta makhal amatagi nupi manbi singi thabak thoram koding makta athing bathamle haina miham aduna warep lauki Hari ba si suda lay bani ba amani suda lay bani ba mana khulai pairaga ahing amambada atheng bada chala kanda mi hat pa hai base masigi saur responsible sarkar lokhapam thoi sarkar gi daitani masi
Tangkol Puruk ki mahi marong thabaga mari lenin na pangthok pakumhai loira fanit ngasidagi Ukul district manung sana laiba ringui kulda haukre komai asi hotop ki tharamda fungyar kendra ki MLA ke lesiona hausi ki miro lasina nar abadi sanabi ki ngak se no thamna baga loina akoi bi phipam ngak si haida fil tokre ringui village authority na sindra pangthok ki bataram aduda mari leina MLA lesiona ha ki bada lau singu bana maroiba sinpham oiduna lakiba Tangkol Puruk ngasidi matamgi matungina tongan tokan ba sinpham da laire loinana lau singu bagi sinpham asi tawba miusing lairaktre MLA na makatara doda loira farit komai asigi manung dai khoigi laioi khraba ipai pusingna sahi kya ki mamang digi hauduna sahi amagi mahi marong thaba hopaga mari lainena sembi ba mapu maki maphamda wata padana ba laison tison pangto patharamni hauzaki miro lasina so ai khoigi fazarba sanabi history asipu ngak na thambagi matam oire nakal amamda aikhoigi ngakpi senbiri ba aikhoigi akoibigi phibam paktakna manghanbigi thabak toriba si atuba matamda toktuna tongi mirol gi khanna akoibigi phibam ngak sena thambada naha singna mapung oiba thodang lobbi haina MLA na apil tawke Tangkol Puruk ki yamna maru oina khul ama oiba ringkui khulna loira faniki komai asu yamna maru oina khanna sahi khudingi pangthok pasida MLA lesio na phin phongdokhi ringui war dance nat ko ibasagoi isai na ngasi ki thongtokpi tharmapung oibasar oike village ki headman Tangkol Puruk ki lusing ba kaya sing amadi state asi tongan tongan mafam dagi lakpa miyo singna ngasi ki hongtokpi tharmada saru yaki komai ase tha siki tarani thoi phauba sathakani Jingmi gi specially Tangkol singidi lagu singu the custom culture mayam si lagu singu bagi forest ta loina nairaga leibani loina lupsan naraga leibani adu iroina na chat pasida akhoi gi taipang gi chapkhat pasi karamaina tausi akhoi gi thaina gi ipu ipa na chatlamba puari gi thabak singsi karamaina chatkadabno ha si ki thokra iba youngster generation singsina karamai akoi ki history oiba akoi ki culture oib si mai maintain tausigi masi si shem sigi habsi honnabsi ringui si number 1 Mamang thagi tang tara mapandiki satarki ba kun 20 days workshop and production of Moirang Sai ngasi Bisupur district manung sanba Moirang Oksongpung mamang laikai da losin khre hariba tharamasi Saginatu Academy New Delhi mati Puari ki khongol develop Manipur kaloni na Konjengmang Parizat Memorial Observation ka pun kosam natuna like raba Konjengmang Parizat ki komon thorong mari lainena oral historical cultural right of Manipur haina mingthoduna lamna masiki nar abadi culture yokana ba pandamda Manipur ki tongan tongan pham kaya da satrakibani ngasi loisan bi tharamata da senior member BJP Manipur Pradesh TS Surbinot Puari khongol develop Imphal ki president W Kulavidiu amadi retired director agriculture Dr. K Susila Susarugaki Tharamadugi matangda retired director agriculture Manipur ki Dr. K Susila na phongdokibada mangsalagli Manipur ki ariba culture sing yokana mamani hawkalagli pa tungi yobiren orakatori ba naharol kayada Manipuri culture asipo mutara khangan naba tangai phadi haiki Sansad Adarsh Gram Yojana की मखादा बिसुपुर डिस्ट्रिक्ट की मनुंग सनबा तिनुंगई ग्राम पंचायत पो मॉडल विलेज अमो ओइना ngasi लोक सभा की MP डॉक्टर TS माइना माइकोम हांग डॉक्टर सिनखरे बनबयाई इम्फाल वेस्ट डिस्ट्रिक्ट की ngairangbam amadi Imphal district की फुखाव संसद आदर्श ग्राम योजना की मखादा मॉडल विलेज ओहिन खरबनी ngasi की थरमदि दा MP डॉक्टर TS माइना फोंदोखेबदा Prime Minister Narendra Modi na laibak asibo kungang amadi sahar ki khenaba thamna thong mana na saukat hanab ki pandamda kungang singbu khantoktuna model village ohena honari loinana thong asibo miya na saukat pham thoi haiki gram panchayat asigi miyoi singbu mahi masing atik sana laihana bahona bada aikoi puna thodang lobina ba sangi haina phongdoki ngasigi tharamata ta Bisnupur Assembly constituency ki MLA Govindas Konthojam DC Bisnupur Pawan Yadav amadi Tinungoi Gram Panchayat ki Pradhan Bhagyapati loinana district level officer kaya amasu saru yakhe
Masih perlu kita lakukan terus juga. Hari ini kita beral itu. Hari ini zaman ini kau jadi hari ini zaman kita betul. Ya ada benda. Maju ya ada benda. Macam mana kamera betul dah. Impal West ka Lerango Gram Panchayat ada itu terus ada. Ada lagi Impal East ka Pukhao Gram Panchayat itu terus ada. Nasi Asia aku ini Bishnupur district ka Tinugai Gram Panchayat se itu terus ada. Women Welfare Association Khonga Pat Mantri Laikai na sindro wakal lainagi matangda nongmi oiba awareness program amanga sik laikai asiki community hall na pangthokre thalamasida Rims Hospital gi psychiatry department ki head Dr. R.K. Lenin namadi father of handicap haina khangnariba nung leibe gi laiyek da miyam thoidong na khangnaraba Padmasri Laisram Navakishor na wakal lainagi matangda sugaina wangangki Tenopol District Police More Commando Madi Nav ki apun batim man ngarang numida pung tare tabda Myanmar dagi drug lalon manupa madagi lupa lakun mangarong sen pamoy gada ba heroin amasung WY tablet ko korana fare para mi edudi Myanmar gi insin min phong pinyo dagi Uzolin sahi kuntraum de apukpa mi mongni Impact News na pangko pauda Tenopol gi SP Dr. AC Pomsaki mi makhada More Commando in Charge Inspector Peter Kumar Nalusingba Tenopol District Police Samati Naki upon Makambu na karang pau mapangmatiki More Ward number 2 ki Sri Angala Parmeswari amati Sri Muniswar Temple mayada drive sataki drive aduda Uzolin hariba miyoyasi singaningai mong na layrambatiki fazinduna masada yarba pot say sing tibo mo kitabak sataki mahana paraki ba polam sing adu hang doctor yenglubda sapon cap kuntrada gram tarahumdoi ki heroin powder packet kuntra amaso WY tablet chani marputra nipan yarobat henaki Police na drugs sing adu fazin bagal na mahaki matakta drug mari lain ba case ma lokot kre Ngarano midang pung tare mukta ba matam da SP Tenopol Dr. AC Pomsak mi makhada CDO More DSP Thomas Toksoma man Inspector Peter Kumar in Charge CDO More ani na losing Tenopol District ki police kamu na nak amadi atopa district si police personnel sing mati ngaloine na More Ward number 2 da tibo mo kitabak sathabada Myanmar ki miyoy ama heroin powder packet kuntra ma WY tablet pisani mograni pan kona na fare market value da lupa lakun mga ki mata to oga drugs sing asiga kona na fare miyoy ti Myanmar ki insin min daki Uzolin sai kuntra hom da popa yumi mongni Impal West ki commando team amana singa makhada thibo magi thabak sathabada miyoy ani dagi yamla ba yu phakat khre yingo liter yakai tare beer bottle tarahum toy can beer bottle tara mapan amati tongan tongan ba size ki whiskey amati rum bottle humfuni pagal ba miyoy ani ba polam singa sika loina na makata ba legal action gi tabak excise department da sina khre haire Saliba thasi ke ahoba sayolda hafta gi Orion Hotel mapad gi huran ke ba ari diesel auto ngarang numidang boni pan makhai taba matamda Thawal Commando team na Lilong Horibi law mga dagi miyoy ani ga loina na fakat khre para miyoy adudi Lilong Horibi law mga dagi MD Ibrahim Sahi taranipa na popo MD Abdul Samad amadi MD Imtiaz Khan Elias Tinku sahi tarapa na popo MD Nasir Ali ni Hairi Makoy ni digi ari diesel auto number MN05B4745 pagat pagam kibet Hairi Impal ki manung sanalaiba Moinang Porelta Nopok Impal Lomi Sin Yapon Balup na Sindoranga District Agriculture Officer Impal ki makada one horsepower ki solar power water pump ama thonauzam nabasana da kusin nakre pam kusin nabgi thoramadu da Impal ki DAON sarat amadi Nopok Impal Lomi Sin Yapon Baluk ki mihut kya na sarugya ki tharanga se Pradhan Mantri Krishi Sinsai Yojana ki makada paikat pani hairi Install tawjari Moirang Puriangi akwai Navazandagi farmdani maisi area 10 hectares muk leiba chawba area ni magi sing si koi Thawal Turian siti ki singkhalaga koi solar pump gi matengna pina bo hone jabani masi pump ji gi mamansi lakh amaga lising humpuni si manungda koi mi Pradhan Mantri Krishi Sinchay Yojana gi makhada solar pump da subsidy pi 80,000 ni the farmer na Navachandra na 80,000 ama puthoga koi na ngasi install tawjabani
People Resource Development Association PRDA Bisnupur Nasinda Association asi conference holda ngasi numuyoiba haikak water CS na thabagi training program ama pangthokre. Training program asi humanitarian assistance for flood affected communities in Northeast India badi Oxfam India ani na sponsor tawduna pangthokani. Ngasi training asi pangthokpagi tharmada PRDA Bisnupur ki secretary L Suran Zoina PRDA amadi Oxfam Indiana Kosanandana Handakta Manipur ki tapak lam sing da thoke ba isau sing na sohalaba kungang sing da manama sing sanatana polam kaya mang takhe ba da bating moina ba early recovery program moina imungi economy phagat pa da mating moina ba haikak thabagi training program ase pangtok pani isok ngaikong kolen wapokpi upokpi hari ba kungang sing ase sing tungan ba akot pampham oibana mafam singa suda sana na ba haikak amari thangsing thadana tung koina hingba yana ba thorang ase akana na paikat ni haina phungdoki training aduda district asigi lomi yangkai na saruk yaki makoida haikak sara yauna mathau ta pa polam kayasu yenthoki Rail lambi semagi thabak sathariba asigi Bhartiya Infra Project Limited BIPL ki supervisor ni highway ani National Highway number 37 Imphal Ziri lambi ki bakru thong ki subnagi meter sani rom Ziri bam lom da salaga leiba mafam amadagi khulai matik sara paiba mioi kharana ngase yupung tara makhairom tawa matamda faraga singlom da pukat kre hairi impact news na phanga pawgi matungina Ziri bam ki SP Mobi na lusingduna Ziribam Police ki commando team amasung Ziribam Police ka loina na mafam adu da sangsuindana tiba hupaki thabak sathaba hokre hairi sakhang thaba singna phakraba Bhartiya Infra Project Limited BIPL ka official ani adudi Rajasthan ki Sikar dagi Ashok Sharma amadi Lamding dagi Bidiyut Mazumdar ni makhoi animak worksite in-charge oibani hairi Cabinet PD Minister Karam Shyamna anti-pollution ki wakhalon amasung mahausa lainabi ki khosem kaihandana thamnaba ki paujel sandona babaming lairaba cyclist Film Rohanna losing ba cyclist team amang asi Kangla ki Western Gate ti lam thakre haugalak liba tungi naharol singna cycle thop gi hainabi thamdana masa mau phaba tinjang kaijang thaba khonai am sengbana bkhona si haina so minister na apel tawki loina na Film Rohanna losing dona sakhiba concert aduda mating onina ba selona lopalising konso minister na kusinaki lam thaki ba cyclist team madu moirang forg kak sing thobala ni Manipur ki tappa ke pham kaya paudana salaga Imphal lam tung pham oigani hari cyclist team maduna thunglu ba mafam da cycle thobana haksang da piba kana ba bade akoi be pibam da piba kana bagi matang da suma homa da miyo sing da pausel santok lamgani hairi cyclist sing ado lamtha de ngai mangoi na minister na paumi sing da phongtor akota Delhi dagi Imphal tamna cycle thobana lakiba Film Rohanna hogolak libab naharol sing da cycle thobi eho ma piba ngamgani haibi ki thajaba phongtok kiba khalena Rohanna cyclist singi lamyan ba mo hen ki apama phongtok ki Minister Maka Taradona cycle thopana koi film sokhandana thambada natana miyobi haksang da kayam kanahan bagi haibasi aikoi khuding mak khangi adubu thabak oina pangthok na bagi angthok na dabagi wani maramaduna haunarba tawdana aikoi khuding mak na engine pan ba gari khakta sin na bagi mahuta yamdrabada cycle thokdana sapgi haidabi thamba ba thoktai mahak masamak minister ama oirabasu cycle thoba pamjarubana sayol bagi manungda sagol sen kodigi leptana cycle thopana asamba punsi mahing amagi mahau phanghan badanatana nunggi oiba nungaiba ma pawle haina su minister na photoki ai thamoida phawbang khangna adi ai minister oire adu cycle tong satpa kanda ai gi punging na phawri bedo ai ne miam da pogdam ninge yamna icham chamba punchi gi mahing amagi nungai bedo ai na cycle thori ngai gi manung da fil tawe mina noknarakani mina aingonda langnarakani natraga du ada suphan aingonda fil taw laiti aingonda yamna simplicity oiba pot ama aingonda phawli se mase aina cycle thawbudgi phangye mase akoi naharol sing da su phanganinge aisa gi tarap tagi Manipur praja gi tarap tagi Manipur sarkar gi tarap tagi ai de rohen nek cycle ga mari le na tawrok pathabak koding makta aina ngam mateng pangane Manipur da cyber crime tawbigi sang wangkhalak khudam ama oina ngasi oinam kendra ki MLA Radha Kishore ki mayumda BJP ki thorpa ma pangthokpaga mari leina social network Facebook ta upload tawbada MLA L Radha Kishore ki kai khumna ba sokpa aba wahi wata sujinaduna comment piruba ngaikong kolendagi pukrambam samngo ki masana pa pukrambam Sobasandra ko ba sahi kuntaruk surba mioi amana masana khangna tawriba thabak adu lale haisaba galoina na MLA ki mayumda laktura media ki thokna sengdokre abadi MLA asuna ma ki marala du kokpi ba galoina na matungda tawdana ba wafam sing ma ki mafam da thamkre function amada mayam pina ba kamel do
Hojik sanabagi pauda ngasi Manipur Weightlifting Association na harau te amaga lorina Manipur ki weightlifting sanare singi tabak thauni bagi thoram ama pangthokre salibat sahi asugi April 2 daki 35 phawda Australia da pangthok kadoriba Commonwealth Games ki weightlifting masana da kg nipunipan ki kanglupta world champion oikibi S Mirabai abadi kg yakai humdoi tana ke Sanjita ani na sarugya kani nakal amaramda sahi asi February 15 thoidiki 15 phawda Mangalore da pangthokkiba senior national weightlifting championship aduda Manipur ki nupa abadi nupi sanore sana medal lorokkiba kalorina sahi sigi February 15 thoidiki 15 phawda Visakhapatnam da pangthokkiba youth boys and girls national weightlifting championship aduda su Manipur ki sanore sina medal kaya loba ngamlakhi sahi asigi February 3 dagi nipan phawba satakkiba Khelo India gi weightlifting masana da su Manipur na overall team champion gi masa manasu lawkaba ngamkhi ngasi association asina sinduna Kumalampak sports complex laiba Manipur Olympic Association gi conference hall da Manipur gi weightlifting sanaroi sing asibu taramna oksaba amadi thongni jabagi thoram atuda association asigi president T.S. Joy Kumar amadi general secretary Sunil Ilangwam da loinana association gi vice president sing loinana lamdam asigi sana konabagi lamda masak nare bami kyana sarugyaki. I'm very happy that 16th January, the Prime Minister of this country is coming to inaugurate this university. And this is the first of its kind in the country, a state like Manipur getting. वो फाइट छोटा मोटा है, कोई कहता है हरथलाऊ, कोई कहता है कोतरू सेंगम चेंगम, anything. It is Manipur, it is India. पर हमारा मॉडल रखा है. I wish all of you see that model. You will come to know what a beautiful university in another 2 to 3 years. 2-3 साल में आप देखोगे उसको, you will feel great and proud because I feel it from my heart. And I want when you finish up your your achievement, study. Education is very important. खेल के साथ साथ भी खेल अच्छा है, no doubt. लेकिन let sport and education go. You go for coaching. April 19 Nepal gi Sainpur Sok Parada pangthok kadoriba International Saikai Karate Championship 2018 da Manipur kam Indian team da saruk yanabagi tabak trial selection laliba March 9 ki ayupung nipan taba matamda Imphal district ki Takhel Mayum Laikai Khurai Puthiba Laikai gi Oki Bukai Dojo da pangthok lagani haina Kyoku Sinkai Karate Association Manipur gi serona manda khanghalakli Hauki February 12 kunmga phawba numit humni sumna Karnataka ki Nipani da pangthokkiba Nipan suba badi mapan suba pathang sitna sub junior amasung senior national Langadi Championship 2018 da saruk ya rupa state asigi Langadi sanaroi sing ok gi thoram ama ngasi Thawal district ki Wangbal da pangthokre hariba championship asida Manipur gi sanaroi sing na sub junior boys ki kanglupta winner senior men's kanglupta runners up amadi sub junior girls ki kanglupta ahum suba position tarakhi bani ngasi ki thoram da Khangbo assembly constituency ki MLA or amadi Maikai Edogi Pradhan Singh councillor sing loina lokya gi bhu sing na saruk yakhi All Manipur Football Association ni makada the Sports and Education Center Poiro Khongzela di Private Sports Academy Guwahati ani na sinduna sahi taruk ki tarabari phau da leriba nupa masa amsung nupi masa sing oiba grassroots football coaching program ma pangthok lagani hari Tata Trust ki sethang makada Poiro Khongzela leba Thambal no Sports Complex tha si tarama adi pangthok pa haugodoriba grassroots football coaching program se da saru gyani masanore singna akopa parol gidaba the Sports and Education Center ki General Secretary and Bhogendra da Paupi bi hairi Marisuba MCA Plate Cricket Tournament CTC Sakolban Mai Pakre Manipur Cricket Association ki me makada Lanthwal Public Ground sathariba cricket tournament se ngasi sana kiba mapan soba league ta tos ngamkiba KIYC Ketri iril bapal na batting hana sana kiba inning asida match asigi apiba over kuntra manga yaudana over kuntra ga ball ahum da wicket taramak turga run sawang yakai humdai lobngam ke inning asida Kingston na run humpu taruk lauki match asigi ani suba inning sana kiba CTC Sakol Bana over control of the ball anida wicket tariatur ka mai papagiran sawa yakai tor odor lawdana match ase wicket of the mai papangam ke ngasi sana ki ba leg match asida wicket ani aduga run ni phum the lawbangam ki ba CTC Sakol Bangi all rounder Hiraral na man of the match ta ki cricket team kunma thona sarung yadro sathari tournament asika heng sana ka thaba taraso leg ta
Al Amin Lilong amasung crowd kamnam lerakani na lamba taunaragani. Taruk Suba T20 Manipur Veteran Cricket Tournament da Cyclone Thangmai Banmai Bakrai ngasi Model Higher Secondary School amati Oriental College ke sana bung sana kiba cricket tournament asigi mangaso league ta toss ngam kiba Cyclone Thangmai ban batting hana sana da match asigi people over kunda wicket taruk turuk adan sam kuntra mangal lobu ngam ki inning asida Cyclone Thangmai ban ge batsman thoi na ball yakai ni pandaran humput ipan lobu ngam ki match asigi ani suba inning sana kiba model club singa makana so match asigi people over kunda wicket ni pan turuk sumna giran marputra hum doi khak lautar match asi ran ni puri thoi da bai thi ban ki ngasi sana kiba tournament asigi league match asida ball yakai ni pandaran humpuni pan lobu ngam kiba Cyclone Thangmai ban wicket keeper batsman thoi na man of the match taki Manipur Veteran Cricket Association mi makada sathariba cricket tournament asida team nipan saru yari hayeng tournament asida taruk subal lekta sem khagem pali badi young welfare club langtawal anina lamba tawtanagani Arabida Platinum si headlines amuna miyamda thamjagi Impal Turel Torban niyam gi wam da sajale bi yum kai sing tak thokre mayum tukai kraba singna makoi gi lefam piu haidana thamoi sokna mari le na basiki puning sing lakli Minister ke direction matung ina lam ekal lisim susani pan kontrata rete ki punan lupa ko sab puni pan lag ya kai trek sen pamoy da ba popi party sing nap na ya ta makan te hai Head Minister L. Janta Kumar na Kakopi District Kaithal Mami Primary Health Sub Center ki building sa gadra ni andar ko Education Minister T.S. Radis Yamna Social Welfare Minister Nyam Takim Kate Galore na Kakopi District itongan tongan from Single School Ahom Sagari. Amasung ako'y bikipiba mamani mahu sagasana bi yokat na thamnaba MLA ki Laisio na tangkol puruki marumarang hunki kumay luira farin haudokre.